Praise the Lord. Ahan bumuktada Prabhu Jisu Krista kanbiba mapugi sengthoireba minglenda ai dayanan laisram na yengbiriba amasung tabiriba pumnamakpu thamoidagi nungsiba amasung ikai khumnabu chari nungsijaraba chilinaw sing iche ichel ima pabung sing adombu Prabhu Jisu Krista na sukimatik nungsi adomgi damakta sumahak na Calvary cross ta awaba khangkibani maram aduna Prabhu Jisu Krista na adombu khulam toina kaure chokthara ba war ba polum pu ba pumnamak aingonda lao haidun pothan bige haidun kaubi bani langtak na ba punamak taki aduga dom na Prabhu Jisu Krista da lakchaba Prabhu Jisu Krista thajabo ba taragadi Prabhu Jisu Krista gi nungsi thojal na matam chupada yombiri bani Jisu Krista na dom bu yamna nungsi haibo wa se kundok chari mayam ngasi na pangpathok sa gadori basti yamna ishwar gi nungsi ba yamna kaman noi ba ishwar gi wahini Johan panduk ahumgi pada taraga taruk amasung taraga taret yam nungsiba ishwargi wahai maramdi ishwarna taibang panbu asumna nungsibire haibadi mahakki amatta ngaiba machanipa adubu pibire aduna mahakpu thajaba mi khudingna mangdaduna lomba naidaba hingba fangnanabani maramdi taibang panbu wayennaba ishwarna masanupa adubu tharakpa natte adubu mahakki mapanna taibang panbu kanbinabani mahakpu thajaba mi adubu wayen tawbide adubu thajadaba mi adudi wayen khrabani maramdi mahakna ishwargi amatta ngaiba masanupa adugi mingda thajakide amen thajabase ishwarna pame ahingba ishwar kanbiba mi abigi damakta siduna fumduna hingatpa mapubu thajaba amatta ngairaba kanbiba mapuni mahak lakpigadore mahakse aigi damakta zumana Calvary gi cross ta pangtingbibani mahakna ni aibu sargada pubigadore ba haina thajaba mahakado amasung thajabasida nauna pokpasu yauribani ko mayam mina thajai hena thajaba nataba adomgi damakta aigi damakta Prabhu Jisu na sibikibani mahakna aise mamal piduna laikhre hebo haise kaubigano phattaba aibud aigi damakta mahakna sibibani maramaduna khwaidagi nauna pokpagi khwaidagi chawba khudamdi kokpibani nungsibani mateng tawbibani ngakpibani thauchal haibani mayam maramaduna Prabhu Jisu Krista bu thajarakpa matamda nauna pokchaba matamda nungsiba haibase hairiba thawai asengmaduna nungda loina biba matamda nungsiba se mahakki gipni ingthaba se aina khoide ingthaba pi ingthaba tanami taibang pan pibagumna piba natte ngasigi taibang pan basida Christian kauraga mi hatnariba kidnap tawriba sida ishwargi achumba karino haibadu khoi takthok minasi aduga khoi sem saduna leiminasi ishwargi wahaini mahak lakpagi matam oirabani tabi kraba punamakpu ishwarna sokpiba oisa amen.